ꯔꯁꯦꯜ ꯀꯣꯆꯤꯡ ꯏꯟꯁꯇꯤꯇ꯭ꯌꯨꯠꯇꯒꯤ ꯄꯥꯎꯖꯦꯜ ꯑꯃꯇꯪ ꯄꯤꯖꯒꯦ ꯃꯗꯨꯗꯤ ꯔꯁꯦꯜ ꯀꯣꯆꯤꯡ ꯏꯟꯁꯇꯤꯇ꯭ꯌꯨꯠꯀꯤ SSC ꯗꯤꯐꯦꯟꯁ ꯑꯃꯗꯤ ꯕꯦꯡꯀꯤꯡ ꯑꯦꯛꯖꯥꯝꯁꯤꯡꯒꯤ ꯗꯦꯂꯤ ꯁ꯭ꯇꯗꯤ ꯃꯦꯇꯔꯤꯌꯦꯜ ꯐ꯭ꯔꯤ ꯑꯣꯐ ꯀꯣꯁꯇ ꯋꯥꯠꯁꯑꯞ ꯒ꯭ꯔꯨꯞ ꯔꯁꯤ ꯄꯕ꯭ꯂꯤꯛ ꯒ꯭ꯔꯨꯞ ꯍꯥꯏꯔꯤꯕ ꯒ꯭ꯔꯨꯞ ꯑꯁꯤꯗ ꯄꯤꯔꯒꯅꯤ꯫ ꯀꯅꯥꯒꯨꯝꯕꯅ ꯃꯁꯤꯒꯤ ꯁ꯭ꯇꯗꯤ ꯃꯦꯇꯔꯤꯌꯦꯜꯁꯤꯡ ꯑꯁꯤ ꯐꯪꯅꯤꯡꯕ ꯌꯥꯎꯔꯒꯗꯤ ꯋꯥꯠꯁꯑꯞ ꯒ꯭ꯔꯨꯞ ꯑꯁꯤ ꯌꯥꯎꯔꯒ ꯐꯪꯕ ꯌꯥꯒꯅꯤ꯫ ꯚꯤꯗꯤꯑꯣ ꯑꯁꯤꯒꯤ ꯗꯤꯁꯀ꯭ꯔꯤꯞꯁꯟꯗ ꯌꯥꯎꯔꯤꯕ ꯂꯤꯡ ꯑꯁꯤꯗ ꯆꯪꯂꯒ ꯅꯣꯏ ꯋꯥꯠꯁꯑꯞ ꯒ꯭ꯔꯨꯞ ꯑꯁꯤ ꯌꯥꯎꯕ ꯌꯥꯒꯅꯤ꯫ ꯅꯠꯇ꯭ꯔꯒꯅ ꯃꯣꯕꯥꯏꯜ ꯅꯝꯕꯔ 8289833957 ꯍꯥꯏꯔꯤꯕ ꯃꯣꯕꯥꯏꯜ ꯅꯝꯕꯔ ꯑꯁꯤꯗ ꯑꯩ ꯋꯥꯠꯁꯑꯞ ꯒ꯭ꯔꯨꯞꯁꯤ ꯌꯥꯎꯖꯒꯦ ꯍꯥꯏꯅ ꯃꯦꯁꯦꯖ ꯇꯧꯔꯛꯄ ꯀꯥꯟꯗ ꯋꯥꯠꯁꯑꯞ ꯒ꯭ꯔꯨꯞ ꯑꯗꯨꯗ ꯑꯗꯨꯝ ꯍꯥꯞꯂꯛꯀꯅꯤ꯫ ꯍꯥꯏꯔꯤꯕ ꯒ꯭ꯔꯨꯞ ꯑꯁꯤꯗ ꯐꯪꯒꯗꯧꯔꯤꯕ ꯁ꯭ꯇꯗꯤ ꯃꯦꯇꯔꯤꯌꯦꯜ ꯑꯁꯤ ꯁꯕꯖꯦꯛ ꯈꯨꯗꯤꯡꯃꯛꯀꯤꯅꯤ꯫ ꯃꯦꯊꯃꯦꯇꯤꯛꯁ, GK, ꯏꯪꯂꯤꯁ, ꯔꯤꯖꯅꯤꯡ ꯑꯃꯗꯤ ꯀꯔꯦꯟ ꯑꯦꯐꯤꯌꯔꯁ꯫ ꯅꯨꯡꯇꯤꯒꯤ ꯀꯔꯦꯟ ꯑꯦꯐꯤꯌꯔꯁꯅ ꯔꯁꯤꯜ ꯑꯦꯖꯨꯀꯦꯁꯟ ꯍꯥꯏꯔꯤꯕ ꯌꯨꯇꯨꯕ ꯆꯦꯅꯦꯜ ꯑꯁꯤꯗ ꯅꯨꯡꯇꯤꯒꯤ ꯑꯞꯂꯣꯗ ꯇꯧꯔꯛꯀꯅꯤ꯫ ꯃꯔꯝ ꯑꯗꯨꯅ ꯀꯅꯥꯒꯨꯝꯕꯁꯤꯡꯅ ꯃꯁꯤꯒꯤ ꯌꯨꯇꯨꯕ ꯆꯦꯅꯦꯜ ꯑꯁꯤ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯗꯕ ꯌꯥꯎꯔꯒꯗꯤ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯌꯨ꯫ ꯑꯗꯨꯒ ꯑꯇꯣꯞꯄ ꯔꯁꯤꯜ ꯀꯣꯆꯤꯡ ꯏꯟꯁꯇꯤꯇ꯭ꯌꯨꯠꯀꯤ ꯑꯣꯐꯔ ꯑꯃꯅꯀꯅꯥꯒꯨꯝꯕꯅ ꯔꯁꯤꯜ ꯀꯣꯆꯤꯡ ꯏꯟꯁꯇꯤꯇ꯭ꯌꯨꯠꯇ SSC ꯗꯤꯐꯦꯟꯁ ꯑꯃꯗꯤ ꯕꯦꯡꯀꯤꯡ ꯑꯦꯛꯖꯥꯝꯁꯤꯡꯒꯤ ꯀꯣꯔꯁ ꯌꯥꯎꯅꯤꯡꯕ ꯂꯩꯔꯒꯗꯤ ꯃꯍꯥꯛꯅ ꯀꯔꯤꯒꯨꯝꯕ ꯃꯤ 4 ꯄꯨꯔꯛꯂꯒꯗꯤ ꯄꯨꯔꯛꯂꯤꯕ ꯃꯤ ꯑꯗꯨꯒꯤ ꯐ꯭ꯔꯤ ꯑꯣꯏꯒꯅꯤ꯫ ꯍꯥꯏꯔꯤꯕ ꯗꯤꯁꯀꯥꯎꯟ ꯑꯁꯤ ꯀꯣꯆꯤꯡ ꯀ꯭ꯂꯥꯁ ꯑꯣꯏꯅ ꯌꯥꯎꯕꯒꯤꯅꯤ꯫ ꯑꯗꯨꯒ ꯀꯔꯤꯒꯨꯝꯕ ꯀꯅꯥꯒꯨꯝꯕꯅ ꯃꯤ 4 ꯕꯣꯔꯗꯤꯡꯗ ꯂꯩꯅꯅꯕ ꯄꯨꯔꯛꯂꯒꯗꯤ ꯄꯨꯔꯛꯂꯤꯕ ꯃꯤꯑꯣꯏ ꯑꯗꯨꯒꯤ ꯃꯍꯥꯛꯀꯤ ꯕꯣꯔꯗꯤꯡ ꯐꯤ ꯊꯥꯒꯤ ꯕꯣꯔꯗꯤꯡ ꯐꯤ 50% ꯗꯤꯁꯀꯥꯎꯟ ꯑꯣꯏꯒꯅꯤ꯫